ꯃꯥꯂꯦꯝꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯅꯨꯄꯤ ꯊꯤꯔꯝꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ? ꯈ꯭ꯋꯥꯏꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯣꯟꯁ ꯌꯥꯝꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯗꯨꯅ ꯀꯔꯝꯕꯅꯣ? $1.4 trillion ꯂꯩꯕ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯐꯦꯃꯤꯂꯤ ꯑꯗꯨꯅ ꯀꯅꯥꯒꯤꯅꯣ? ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯔꯞꯁꯟ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯈꯟꯅꯕ ꯂꯩꯕꯥꯛ ꯑꯗꯨ ꯗꯦꯟꯃꯥꯔꯛ ꯀꯧꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯏꯁꯇꯤꯃꯦꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝꯁꯤꯗ ꯄꯨꯟꯅ ꯂꯩꯔꯤꯕ ꯂꯦꯟꯃꯥꯏꯟ ꯑꯁꯤ 11 crore ꯑꯗꯨꯕꯨ ꯏꯖꯤꯞ ꯂꯩꯕꯥꯛ ꯑꯁꯤ ꯈꯛꯇꯗ 2.30 crore ꯂꯦꯟꯃꯥꯏꯟ ꯂꯩꯗꯨꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯦꯟꯃꯥꯏꯟ ꯂꯩꯕ ꯑꯈꯟꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯅꯨꯡꯇꯤꯒꯤ 2.6 coffee cup ꯊꯛꯂꯤꯕ ꯐꯤꯟꯂꯦꯟ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ masing ꯌꯥꯝꯅ ꯀꯣꯐꯤ ꯀꯟꯖꯨꯝ ꯇꯧꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ masing ꯌꯥꯝꯅ ꯀꯣꯐꯤ ꯄꯨꯊꯣꯛꯄ ꯂꯩꯕꯥꯛꯅ ꯕ꯭ꯔꯥꯖꯤꯜ ꯂꯩꯕꯥꯛꯅ ꯑꯣꯏ꯫ ꯇꯨꯔꯤꯖꯝꯒꯤ ꯂꯝꯗꯅ ꯐ꯭ꯔꯥꯟꯁ ꯂꯩꯕꯥꯛ ꯑꯁꯤ ꯈꯛꯇꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯨꯔꯤꯁ 90 to 100 million ꯂꯥꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ masing ꯌꯥꯝꯅ ꯇꯨꯔꯤꯁ ꯌꯥꯝꯅ ꯂꯥꯛꯄ ꯑꯈꯟꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯑꯇꯥꯡꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ 2023ꯒꯤ ꯃꯇꯨꯡꯗꯒꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯆꯥꯏꯅꯥꯕꯨ ꯅꯝꯊꯗꯨꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯤꯡ ꯌꯥꯝꯕ ꯑꯈꯟꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯀꯔꯦꯟꯁꯤ ꯀꯨꯋꯦꯠ ꯂꯩꯕꯥꯛꯀꯤ ꯀꯨꯋꯦꯠ ꯗꯤꯅꯔ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯂꯛꯁꯦꯝꯕꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯦꯚꯔꯦꯖ ꯋꯥꯔꯀꯔ ꯑꯃꯅ ꯆꯍꯤꯒꯤ ꯑꯣꯏꯅ $60,300 ꯇꯥꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯈꯨꯠꯁꯨꯃꯟ ꯋꯥꯡꯅ ꯄꯤꯕ ꯇꯣꯞ-ꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯀꯦꯞ ꯁꯤꯁꯇꯦꯝ ꯈ꯭ꯋꯥꯏꯗꯒꯤ masing ꯌꯥꯝꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯂꯦꯁꯤꯌꯥ ꯂꯩꯕꯥꯛꯅ ꯑꯣꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯈꯨꯡꯒꯪꯗꯒꯤ ꯁꯤꯇꯤ ꯁꯍꯔꯁꯤꯡꯗ ꯈꯨꯜ ꯍꯣꯡꯅꯩ, ꯑꯗꯨꯕꯨ ꯃꯜꯗꯣꯚꯥ ꯂꯩꯕꯥꯛꯁꯤꯗꯅ ꯁꯍꯔ ꯁꯤꯇꯤꯗꯒꯤ ꯈꯨꯡꯒꯪꯁꯤꯡꯗ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ masing ꯌꯥꯝꯅ ꯈꯨꯜ ꯍꯣꯡꯕ ꯑꯉꯛꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯣꯔꯋꯦ ꯂꯩꯕꯥꯛꯅ ꯑꯣꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯛ ꯆꯥꯎꯕꯇ ꯅꯠꯇꯅ ꯈ꯭ꯋꯥꯏꯗꯒꯤ masing ꯌꯥꯝꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯣꯟꯁ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯔꯁꯤꯌꯥ ꯂꯩꯕꯥꯛꯅ ꯑꯣꯏꯔꯤ꯫ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯦꯚꯔꯦꯖꯇ $61,000 ꯏꯟꯀꯝ ꯂꯥꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯏꯟꯀꯝ ꯂꯥꯛꯄ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯀꯇꯥꯔ ꯂꯩꯕꯥꯛꯅ ꯑꯣꯏꯔꯤ꯫ $1.4 trillion ꯅꯦꯠꯋꯥꯔꯛ ꯂꯩꯗꯨꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯐꯦꯃꯤꯂꯤ ꯑꯁꯤꯅ ꯗ ꯍꯥꯎꯁ ꯑꯣꯐ ꯁꯥꯎꯊ ꯑꯣꯐ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅ ꯑꯣꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ masing ꯌꯥꯝꯅ ꯅꯨꯄꯤ 38 ꯊꯤꯔꯝꯕ ꯃꯤꯖꯣꯔꯥꯝꯗꯒꯤ ꯖꯤꯑꯣꯅ, ꯑꯗꯨꯒ ꯒꯤꯅꯦꯁ ꯕꯨꯛ ꯑꯣꯐ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ 2011 ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯑꯦꯀꯥꯗꯃꯤ ꯑꯃꯗꯤ ꯂꯟꯗꯟ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ 2019ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯨꯟꯅ ꯂꯣꯏꯅꯕꯤ 38 ꯑꯃꯗꯤ ꯑꯉꯥꯡ 33 ꯂꯩꯕ ꯐꯦꯃꯤꯂꯤ ꯑꯗꯨꯅ ꯃꯤꯖꯣꯔꯥꯝꯗꯒꯤ ꯖꯤꯑꯣꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯅ ꯑꯣꯏꯔꯤ꯫ Don't forget to like and subscribe.